ꯐꯝꯐꯝꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯤꯡꯊꯥꯅ ꯑꯣꯏꯅꯅ ꯀꯞꯂꯤ꯫ ꯃꯆꯥꯁꯦꯅ ꯈꯥꯏꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯤꯌꯥꯏ ꯅꯨꯃꯤꯠ ꯀꯞꯐ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯏꯃꯥꯒꯨꯝꯂꯕꯤ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜꯗ ꯇꯥꯔꯨꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯑꯁꯨꯛ ꯂꯩꯇꯥꯗ꯭ꯔꯤꯕ? ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕ? ꯃꯪꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯃꯪꯉꯤ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯐꯣꯟꯗꯣ ꯂꯥꯝꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯄꯨꯡ 2ꯒ ꯃꯤꯅꯠ 40 ꯆꯠꯂꯝꯂꯦ꯫ ꯄꯨꯡꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ, ꯁꯤꯗꯤ ꯄꯨꯡ 5ꯃꯨꯛ ꯍꯦꯟꯅ ꯇꯨꯝꯕ ꯌꯥꯔꯤ꯫ ꯀꯥꯟꯅꯗꯦ, ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯕ ꯊꯦꯝꯒꯦ ꯍꯥꯏꯔꯒ ꯃ꯭ꯌꯨꯖꯤꯛ ꯆꯪꯗꯨꯅ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯗꯤ ꯌꯦꯅꯤꯡꯊꯥꯒꯤ ꯅꯨꯡꯁꯤ ꯁꯩꯔꯣꯜꯕꯨ ꯄꯨꯔꯛꯄ, ꯊꯃꯣꯏ ꯃꯌꯣꯜ ꯆꯣꯡꯍꯟꯕ, ꯅꯥꯃꯤꯕ ꯃꯥꯂꯪꯕꯅꯤ ꯍꯥꯏꯕ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯅꯤꯊꯣꯏꯕ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯥ, ꯃꯃꯧ! ꯁꯅꯥꯔꯩ ꯌꯦꯅꯦꯈꯥꯔꯣꯝꯗꯒꯤ꯫ ꯍꯣ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ, ꯐꯤ ꯐꯧꯗꯣꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯀꯅꯤꯅ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯇꯩ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯨꯡꯁꯤꯕꯨ ꯉꯟꯃꯜꯂꯤꯗ꯫ ꯑꯁ, ꯉꯟꯗ꯭ꯔꯤ꯫ ꯑꯥꯗ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕ, ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯑꯣ, ꯁꯤꯗꯩꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯕ? ꯅꯊꯟ ꯆꯠꯇꯣꯏꯔꯣ? ꯁꯤꯗꯩ ꯏꯇꯣꯝ ꯆꯠꯂꯅꯤ꯫ ꯅꯤꯡꯊꯧꯈꯣꯡꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯗꯣꯏꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯦ ꯃꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ꯫ ꯅꯪꯕꯨ ꯉꯔꯥꯡ ꯅꯪ ꯕꯕꯥꯅ ꯄꯤꯕ ꯄꯩꯁꯥꯗꯨꯅ ꯀꯣꯟꯅꯔꯗ꯭ꯔꯣ? ꯈꯔꯒ ꯄꯤꯈꯣꯔꯣ꯫ ꯌꯥꯔꯅꯤꯗ ꯃꯃꯥ, ꯀꯣꯟꯅꯔꯅꯤꯌꯦ ꯕꯕꯥꯅ ꯄꯤꯕꯗꯨꯅ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ꯫ ꯃꯅꯤꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯈꯥꯉꯧꯗ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯃꯗꯤ ꯃꯤꯠ ꯆꯣꯡꯂꯛꯏ꯫ ꯀꯔꯤꯅꯣ? ꯀꯔꯝꯕ ꯁꯈꯤꯅꯥꯅꯣꯅꯦ? ꯍꯥꯏꯔꯒ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯐꯕꯤꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯗꯨꯅ ꯁꯅꯥꯊꯣꯏꯒ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯗꯁꯨ ꯃꯅꯤꯊꯣꯏꯕꯒꯤ ꯃꯃꯥꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯁꯈꯤꯅꯥ ꯑꯃꯗꯤ ꯄꯤꯔꯛꯏ꯫ ꯃꯃꯥ ꯑꯅꯤꯃꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯅ ꯄꯥꯈꯠꯆꯩ꯫ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕꯤꯗꯕ ꯍꯥꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯁꯅꯥꯊꯣꯏꯅ, ꯃꯅꯤꯊꯣꯏꯕꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯐꯕꯤꯅ, ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ, ꯌꯧꯕ ꯌꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯕꯖꯥꯔ ꯌꯧꯕꯗ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯕꯨ ꯍꯣꯔꯦꯟ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯑꯒꯦ ꯈꯜꯂꯕꯣ? ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝ ꯋꯥꯔꯒ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ, ꯐꯣꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯕꯅꯦꯅ꯫ ꯑꯗꯣ ꯊꯤꯅ ꯆꯩꯔꯛꯑꯗꯤ? ꯀꯩꯁꯨ ꯆꯩꯔꯣꯏꯗ ꯑꯗꯨꯏꯗꯤ꯫ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯀꯩꯒꯤ? ꯆꯩꯔꯛꯑꯗꯤꯅ? ꯀꯩꯁꯨ ꯇꯧꯔꯛꯏꯍꯦ, ꯆꯩꯔꯛꯑꯒꯅ ꯑꯩꯒ ꯉꯥꯡꯅꯒꯦ꯫ ꯃꯅꯤꯊꯣꯏꯕ ꯀꯣꯜ ꯂꯥꯛꯑꯦ꯫ ꯄꯥꯏꯈꯠꯂꯣ, ꯀꯥꯏ ꯂꯩꯒꯦ ꯍꯪꯉꯣ꯫ ꯍꯜꯂꯣ, ꯅꯪ ꯀꯥꯏ ꯂꯩꯒꯦ ꯃꯅꯤꯊꯣꯏꯕ? ꯁꯣꯝꯒꯤ ꯃꯣꯏꯔꯥꯡ ꯆꯠꯄꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗꯣ ꯑꯗ ꯂꯩꯌꯦ꯫ ꯑꯣ, ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ, ꯑꯩꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯣꯇꯣꯗꯣ ꯁꯤꯠ ꯀꯜꯂꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ꯫ ꯔꯣꯁꯅꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯃꯥꯗꯤ ꯏꯝꯐꯥꯜꯗ ꯂꯩꯈꯤꯌꯦ ꯃꯅꯦꯒꯤꯗ, ꯑꯗꯨꯅ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯀꯜꯂꯝꯃꯒꯦ꯫ ꯊꯝꯃꯒꯦꯀꯣ꯫ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ꯫ ꯀꯥꯏꯗ ꯂꯩ ꯍꯥꯏꯅꯣ? ꯑꯣꯇꯣ ꯄꯥꯔꯀꯤꯡꯗ꯫ ꯑꯣ, ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯅꯪꯅꯤꯍꯦ, ꯑꯁꯨꯛ ꯀꯟꯅ ꯆꯠꯂꯤꯁꯤꯗꯤ, ꯀꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏꯅꯣ? ꯄꯩꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯏꯕꯦꯝꯃ꯫ ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗꯦꯃꯤ ꯅꯪꯕꯣ꯫ ꯍꯣꯏ, ꯌꯧꯔꯦ, ꯂꯥꯛꯑꯣ ꯏꯕꯦꯝꯃ꯫ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯃꯅꯤꯊꯣꯏꯕꯗꯨ꯫
ꯍꯥ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯀꯩꯅꯣꯝꯒ ꯇꯧꯔꯛꯈꯤꯅꯣ ꯑꯝꯇ ꯂꯥꯛꯑꯣꯁꯤ ꯑꯣꯇꯣꯁꯦ ꯃꯤ ꯁꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯅꯤꯊꯣꯏꯕꯅ ꯂꯥꯛꯑꯣ ꯀꯥꯔꯣ ꯃꯤ ꯁꯨꯔꯦ ꯊꯧꯔꯅꯤꯌꯦ ꯁꯅꯥꯊꯣꯏꯒ ꯌꯥꯏꯐꯕꯤꯒꯗꯨ ꯀꯥꯔꯛꯏ ꯃꯥꯁꯨ ꯑꯗꯨꯝ ꯃꯌꯥꯏꯒꯤ ꯁꯤꯠꯇꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯁꯅꯥꯊꯣꯏꯅ ꯑꯊꯣꯏꯕꯗ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯦ ꯆꯥꯛ ꯁ꯭ꯋꯥꯗ ꯍꯥꯞꯄꯝꯃꯒꯦ ꯍꯥꯏꯔꯛꯄꯅꯤ ꯀꯩ ꯊꯣꯡꯉꯦ ꯍꯥꯏꯔꯛꯀꯦ ꯌꯦꯟ ꯑꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯗꯤ ꯊꯕꯛ ꯁꯪꯗꯦ ꯀꯣꯟꯅ ꯇꯧꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤ ꯅꯪ ꯑꯩꯁꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯈꯟꯅꯔꯤꯔꯣ ꯅꯣꯏꯅꯦ ꯈꯟꯅꯗꯦꯗ ꯌꯥꯏꯐꯕꯤꯅ ꯑꯁ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯦꯗ ꯃꯅꯤꯊꯣꯏꯕ ꯌꯥꯏꯐꯕꯤꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯩ ꯌꯥꯏꯐꯕꯤꯗꯤ ꯀꯩꯁꯨ ꯈꯟꯗ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗ ꯒꯥꯔꯤꯗꯨ ꯇꯣꯡꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯀꯦꯕꯤ ꯃꯥꯂꯦꯝꯒꯤ ꯀꯥꯗ ꯂꯥꯛꯏ ꯆꯥꯇꯣꯟ ꯃꯥꯂꯦꯝ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯧꯕ ꯂꯩꯒꯦ ꯉꯁꯤꯒꯤ ꯀꯦꯕꯤꯒꯤ ꯃꯇꯧꯁꯤꯗ ꯃꯥꯂꯦꯝ ꯏꯉꯉꯛꯏ ꯀꯩꯁꯨ ꯆꯠꯂꯨꯏ ꯑꯣ ꯅꯪ ꯃꯥꯃꯅ ꯅꯪꯕꯨ ꯀꯩꯕꯨꯜꯗ ꯑꯝꯇ ꯂꯥꯛꯑꯣꯅꯅꯦ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯦ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯔꯕ ꯀꯩ ꯂꯩ ꯍꯥꯏꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯝꯗꯦ ꯂꯥꯛꯎꯗꯃꯛ ꯍꯥꯏꯔꯝꯃꯤꯅꯦ ꯑꯣ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯆꯣꯗꯅ ꯀꯨꯏꯅ ꯎꯗꯕꯗꯨꯗ ꯎꯅꯤꯡꯗꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯏꯇꯩꯃꯁꯨ ꯆꯪꯈꯤꯗꯣꯏ ꯃꯥꯜꯂꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯔꯣ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯎ ꯕꯕꯥ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ ꯏꯃꯥꯇꯣꯟ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏꯔꯝꯕꯅꯤ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯈꯔ ꯆꯥꯔ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯀꯦꯕꯤ ꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯀꯦꯕꯤꯒꯤ ꯃꯇꯧꯁꯤꯗ ꯃꯥꯂꯦꯝ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯅꯣꯡꯃꯇ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯕꯤ ꯃꯥꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯂꯝꯂꯤꯕ ꯎꯠꯂꯝꯂꯤꯕ ꯃꯇꯧꯁꯤꯗ ꯃꯥꯂꯦꯝ ꯄꯟꯊꯗ ꯃꯥꯒꯤ ꯃꯥꯃꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯆꯥ ꯈꯔ ꯆꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯦꯕꯤ ꯀꯦꯅꯨꯗ ꯀꯣꯜ ꯇꯧꯏ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯂꯩꯕꯅ ꯔꯤꯡꯗꯨ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯇꯦ ꯑꯗꯨꯝ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯀꯦꯅꯨ ꯍꯥꯎ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯅꯦꯍꯦ ꯑꯣ ꯀꯃꯥꯏ ꯍꯥꯏꯈꯤꯒꯦ ꯃꯉꯣꯟꯗ ꯏꯃꯥ ꯃꯥꯒꯤ ꯃꯥꯃꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯨ ꯍꯥꯏꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯁꯦꯟꯅꯔꯒ ꯇꯟꯖꯥ ꯌꯦꯡꯂꯒꯦ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯒ ꯊꯅꯝꯃꯨ ꯑꯗꯩ ꯃꯈꯥ ꯇꯥꯕꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯈꯟꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯁꯛꯁꯦꯁ ꯑꯣꯏꯕꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯍꯥꯏ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯊꯝꯃꯣ ꯊꯝꯃꯣ ꯀꯦꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯃꯥꯁꯨ ꯑꯩꯅ ꯍꯥꯠꯄ ꯍꯧꯖꯤꯛꯅ ꯅꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯔꯒꯗꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯍꯥꯏꯔꯒ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯀꯦꯕꯤ ꯑꯊꯣꯏꯕꯅ ꯃꯃꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯗꯧꯔꯦ ꯏꯃꯥꯟꯅꯕꯤꯒ ꯏꯃꯥꯟꯅꯕꯒ ꯂꯥꯛꯀꯅꯤ ꯃꯈꯣꯏꯒꯤꯁꯨ ꯍꯥꯞꯄꯣ ꯍꯥꯏꯕꯗꯣ ꯍꯥꯞꯄꯕꯣ ꯍꯥꯞꯄꯦ ꯏꯃꯥꯅ ꯂꯣꯏꯅ ꯍꯥꯞꯄꯕꯅꯤ ꯏꯟꯁꯥꯡꯗꯤ ꯀꯩ ꯊꯣꯡꯉꯒꯦ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯍꯥꯏ ꯅꯪꯕꯨ ꯏꯔꯨꯒ ꯃꯥꯏꯊꯖꯔꯕ꯭ꯔꯣ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯕꯗ ꯉꯥꯏꯔꯤꯗ ꯏꯃꯥ ꯏꯔꯨꯒ ꯂꯨꯖꯗ꯭ꯔꯤ ꯅꯃꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯈꯖꯤꯛ ꯉꯟꯅ ꯁꯧꯒꯠꯄ ꯌꯥꯗ꯭ꯔꯕꯅꯤ ꯁꯅꯥ ꯃꯃꯥ ꯂꯥꯛꯑꯒꯅꯦ ꯃꯥꯏ ꯉꯥꯏꯖꯅꯤ ꯑꯇꯣꯞꯄꯁꯨ ꯑꯝꯇ ꯅꯠꯇꯦ ꯂꯨꯅ ꯇꯤꯟꯅꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨꯝꯇ ꯍꯦꯛ ꯈꯟꯕꯤꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯉꯥꯏꯍꯟꯕ ꯍꯧꯅꯗꯦꯅꯦ ꯑꯩꯈꯣꯏꯅꯅꯦ ꯍꯧ ꯇꯧꯒꯗꯕꯅꯤ ꯍꯣꯏꯕ ꯑꯩ ꯏꯔꯨ ꯂꯨꯖꯔꯨꯔꯒꯦ ꯃꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯌꯧꯔꯛꯑꯅꯤ ꯍꯣꯏ ꯑꯊꯣꯏꯕ ꯃꯥꯒꯤ ꯀꯥꯗ ꯀꯥꯗꯨꯅ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ ꯏꯕꯦꯌꯥꯏꯅ ꯕꯦꯃꯥ ꯍꯤꯌꯥꯏꯅꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯅꯪꯕꯨ ꯁꯣꯁꯇꯤ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯇꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗꯩ ꯆꯠꯇꯧꯔꯤꯕ ꯍꯧꯖꯤꯛ ꯆꯠꯂꯗꯣꯏꯅꯤ ꯑꯥꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤ
ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯗꯣꯏꯅꯣ? ꯊꯦꯡꯉꯣꯏꯗ, ꯑꯗꯨꯝ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯏꯃꯥ꯫ ꯗꯥꯟꯗꯤ ꯀꯌꯥ ꯊꯥꯗꯒꯦ ꯈꯜꯂꯤꯕ? ꯑꯃꯈꯛ ꯊꯥꯗꯔꯒꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯌꯥꯎꯗꯣꯏꯔꯣ? ꯃꯥꯒ ꯑꯩꯒ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯈꯔꯒ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨ, ꯂꯣꯏꯔꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯏꯕꯦꯌꯥꯏ ꯊꯣꯛꯈ꯭ꯔꯦ, ꯍꯤꯌꯥꯏꯅꯨ ꯈꯔ ꯀꯦꯁꯤꯜꯍꯧꯔꯤ꯫ ꯎꯔꯦꯡ ꯃꯆꯨꯒꯤ ꯃꯨꯒꯥ ꯁꯨꯠ ꯑꯃ ꯁꯦꯠꯂꯤ, ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯈꯨꯗꯥꯡ ꯆꯣꯟꯕꯤ ꯉꯛ-ꯄꯨꯟꯕꯤ ꯇꯣꯞ ꯑꯃ ꯂꯤꯠꯂꯤ꯫ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯒꯣꯜ ꯀꯂꯔꯒꯤ ꯒꯥꯔꯤ ꯑꯃꯁꯨ ꯁꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯀꯣꯈꯣꯔ ꯃꯥꯟꯕ ꯁꯅꯥ ꯃꯆꯥ ꯑꯃꯅ ꯅꯥꯞꯄꯗ ꯂꯩꯇꯦꯡ ꯑꯣꯏꯔꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯤꯕꯤ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯗꯨ ꯆꯣꯏꯖꯥꯏꯅꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯏ꯫ ꯏꯆꯝ ꯆꯝꯅ ꯈꯖꯤꯛ ꯀꯦꯁꯤꯜꯂꯤ, ꯂꯤꯞꯁꯇꯤꯛ ꯑꯆꯝꯕ ꯑꯃ ꯇꯩꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯏꯆꯝ ꯆꯝꯅ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯒ ꯇꯥꯟ ꯆꯥꯅꯅ ꯍꯦꯟꯊꯣꯏ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯅꯨꯄꯤ, ꯅꯪ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯂꯣꯏꯔꯦ, ꯅꯪ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯊꯣꯛꯂꯛꯑꯒꯦ, ꯆꯆꯥ ꯂꯩꯕ꯭ꯔꯣ? ꯂꯩ, ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟ ꯃꯥꯅ ꯄꯥꯏꯕ ꯕꯦꯒꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣꯕ, ꯑꯩ ꯄꯨꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯉꯁꯥꯏꯅ꯫ ꯄꯨꯔꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯂꯩꯔꯝꯃꯨꯀꯣ, ꯂꯥꯛꯑꯒꯦ꯫ ꯊꯝꯃꯣ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯞꯂꯛꯇꯨꯅ ꯃꯃꯥꯕꯨ ꯊꯤꯔꯛꯏ꯫ ꯃꯃꯥꯎ! ꯏꯕꯦꯌꯥꯏꯅ, ꯍꯥꯏ, ꯃꯄꯥꯟꯗ ꯂꯩ, ꯊꯣꯛꯂꯛꯎꯅꯦ꯫ ꯃꯃꯥ, ꯌꯥꯔꯕ ꯌꯦꯡꯉꯨꯁꯤ, ꯁꯛꯁꯦ ꯀꯩꯝ ꯇꯧꯗ꯭ꯔꯦꯀꯣ? ꯏꯕꯦꯌꯥꯏ ꯃꯆꯥꯒꯤ ꯃꯁꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯔꯦ, ꯃꯆꯨꯁꯦ ꯏꯆꯥꯗ ꯁꯦꯠꯄꯕꯨ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯉꯨꯗꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯌꯥꯔꯦ, ꯅꯣꯡꯃꯇ ꯄꯂꯦꯝꯅ ꯅꯆꯥꯏꯕꯨ ꯊꯥꯒꯠꯄ ꯅꯨꯃꯤꯠ ꯌꯥꯎꯕꯤꯈꯤꯕ꯭ꯔꯣ? ꯁꯤꯊꯕꯇꯅꯤ, ꯃꯤꯒꯤ ꯃꯆꯥꯗ ꯎꯕꯤꯕ ꯄꯂꯦꯝꯅꯕꯨ꯫ ꯍꯤꯌꯥꯏꯅꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ, ꯏꯕꯦꯌꯥꯏ ꯅꯣꯛꯂꯒ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯃꯥꯅꯕꯨ ꯃꯆꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯏꯃꯥꯅ ꯌꯦꯡꯂꯣꯏꯗꯧꯔꯤꯕ? ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯃꯥꯅ ꯏꯆꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯅꯛꯅ ꯂꯩꯔꯁꯨ ꯂꯥꯞꯅ ꯂꯩꯔꯁꯨ ꯏꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯅꯦ ꯏꯆꯥꯕꯨ ꯂꯥꯞꯅ ꯀꯩꯗꯧꯅꯨꯡꯗ ꯊꯝꯗꯦ꯫ ꯍꯣꯏꯕ, ꯌꯥꯔꯦꯕ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯕ ꯏꯃꯥ꯫ ꯑꯗꯣ ꯅꯪꯕꯨ ꯕꯦꯒꯇꯤ ꯀꯃꯥꯏ ꯇꯧꯔꯕ? ꯅꯪ ꯆꯆꯥꯒꯤꯗꯨ ꯄꯨꯒꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯦꯟꯊꯣꯏꯅ ꯄꯨꯔꯛꯑꯅꯤ ꯃꯥ꯫ ꯐꯔꯦ, ꯑꯩ ꯊꯣꯛꯑꯦꯀꯣ ꯃꯃꯥ꯫ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ꯫ ꯍꯤꯌꯥꯏꯅꯨ ꯊꯣꯛꯈ꯭ꯔꯦ, ꯏꯕꯦꯌꯥꯏ ꯃꯆꯥꯕꯨ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯖꯍꯧꯏ꯫ ꯏꯕꯦꯊꯣꯏꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯣꯔꯛꯂꯦ, ꯍꯦꯟꯊꯣꯏꯒ ꯍꯤꯌꯥꯏꯅꯨꯒ ꯊꯦꯡꯅꯩ꯫ ꯍꯦꯟꯊꯣꯏꯅ, ꯋꯥꯎ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯈꯨꯐꯖ ꯑꯃ, ꯉꯥꯎꯔꯦ꯫ ꯁꯔꯒꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯥꯔꯥꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ? ꯑꯁ ꯌꯥꯔꯦ, ꯑꯝꯇ ꯅꯪꯒꯤ ꯑꯣꯚꯔ ꯆꯠꯄꯤꯗꯣ ꯇꯧꯔꯛꯑꯅꯨ꯫ ꯁꯦ, ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤꯔꯛꯑꯣ꯫ ꯅꯣꯏ ꯑꯃꯗꯨꯗ ꯊꯥꯒꯦ ꯍꯥꯏꯔꯣ? ꯊꯥꯒꯦ ꯇꯧꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯐꯖꯁꯤꯗ ꯑꯉꯥꯡꯗꯣ ꯉꯥꯎꯔꯒ ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ꯫ ꯌꯥꯔꯦ, ꯋꯥꯊꯤ ꯇꯧ ꯂꯩ, ꯁꯠ ꯀꯥꯞꯄꯛꯑꯣꯕ, ꯊꯦꯡꯉꯤ꯫ ꯄꯣꯁ ꯇꯧꯔꯣ꯫ ꯐꯤꯜꯇꯔ ꯍꯥꯞꯄꯛꯀꯅꯨꯀꯣ? ꯑꯣꯀꯦ ꯃꯤꯁ꯫ ꯍꯤꯌꯥꯏꯅꯨ ꯄꯣꯁ ꯇꯧꯏ, ꯍꯦꯟꯊꯣꯏꯅ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤ꯫ ꯍꯦꯟꯊꯣꯏꯕꯨ ꯑꯃꯨꯛ ꯍꯤꯌꯥꯏꯅꯨꯅ ꯀꯥꯞꯄꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯒꯥꯔꯤ ꯈꯥꯝꯃꯛꯏ꯫ ꯑꯣꯏ ꯑꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯑꯅꯤꯃꯛ ꯒꯥꯔꯤ ꯀꯥꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯤꯌꯥꯏꯅꯨ ꯐꯣꯇꯣꯁꯤꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃ ꯑꯅꯤ ꯈꯜꯂꯒ ꯃꯥꯂꯦꯝꯗ ꯊꯥꯖꯤꯜꯂꯤ꯫ ꯃꯥꯂꯦꯝꯁꯨ ꯀꯩꯕꯨꯜꯒꯤ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯩꯕꯨꯜꯒꯤ ꯃꯤ ꯁꯨꯕ ꯉꯥꯏꯕꯗ ꯋꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯆꯦ ꯍꯥꯏꯔꯒ ꯂꯞ ꯏꯃꯣꯖꯤ ꯑꯃꯒ ꯍꯥꯞꯂꯒ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯅ ꯐꯣꯇꯣ ꯑꯅꯤ ꯊꯥꯔꯛꯂꯤꯕꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯐꯣꯇꯣꯁꯤꯡ ꯎꯕꯗ ꯉꯁꯥꯏꯗꯩ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕꯗꯨ ꯈꯪꯐ ꯐꯈꯤꯕꯒꯨꯝ ꯃꯥꯂꯦꯝ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯖꯩ, ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯋꯥ, ꯀꯩ ꯈꯨꯐꯖꯅꯣ! ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯐꯖꯃꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯎꯕꯁꯤꯡꯅ ꯉꯥꯎꯅꯕ ꯇꯥꯔꯤ, ꯌꯥꯝ ꯀꯦꯒꯅꯨ ꯆꯦ꯫ ꯈꯝꯕꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃ ꯉꯥꯡꯉꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯣꯛꯆꯩ, ꯑꯗꯨꯒ ꯃꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯩ ꯀꯩꯁꯨ ꯀꯦꯗꯦꯀꯣ? ꯆꯠꯂꯕꯣ? ꯆꯠꯂꯦ, ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯌꯧꯗꯧꯔꯦ꯫
ꯑꯣ ꯑꯩꯁꯨ ꯀꯩꯕꯨꯜ ꯆꯠꯀꯦꯅ ꯒꯥꯔꯤ ꯇꯣꯡꯂꯤꯌꯦ ꯀꯩꯗꯧꯕ ꯅꯪꯗꯤ ꯀꯩꯕꯨꯜꯗ ꯑꯩꯈꯣꯏ ꯃꯥꯃꯅ ꯑꯩꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯀꯥꯏ ꯖꯒꯥꯗꯅꯣ ꯀꯩꯕꯨꯜ ꯁꯒ꯭ꯔꯥꯝꯗ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯇꯣꯏꯁꯤꯒ ꯅꯛꯅꯔꯦꯅ ꯑꯩꯁꯨ ꯁꯒ꯭ꯔꯥꯝꯅꯤ ꯑꯣ ꯍꯣꯔꯦꯟ ꯑꯩ ꯌꯥꯔꯗꯤ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤꯆꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯌꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯅꯪꯁꯨ ꯐꯖꯅ ꯂꯥꯛꯑꯣ ꯍꯣꯏ ꯑꯅꯤꯃꯛ ꯊꯝꯅꯈ꯭ꯔꯦ ꯁꯣꯝꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯊꯦꯝꯕꯤꯅ ꯕꯦꯝꯃ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ ꯃꯃꯥ ꯑꯩꯒꯤꯅ ꯌꯥꯏꯐꯕꯤ ꯃꯃꯥ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯀꯧꯏ ꯃꯤꯡꯗꯤ ꯂꯣꯏꯅ ꯐꯖꯕ ꯉꯥꯛꯇꯅꯤꯗꯅ ꯏꯆꯥ ꯑꯅꯤꯃꯛꯀꯤ ꯅꯥꯎꯇꯣꯟꯅ ꯃꯤꯡꯒꯧꯗꯣ ꯑꯣꯟꯅꯔꯦ ꯃꯃꯥ ꯅꯠꯇꯦ ꯏꯃꯥꯁꯤ ꯀꯧꯅꯨ ꯑꯅꯤꯃꯛ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯀꯧꯔꯁꯨ ꯏꯃꯥꯁꯤ ꯃꯤꯡꯒꯧ ꯑꯣꯟꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗ ꯌꯥꯝ ꯁꯣꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯗꯤ ꯑꯊꯣꯏꯕꯅ ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯑꯃ ꯅꯥꯎꯇꯣꯟ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯊꯦꯝꯕꯤꯅ ꯍꯩꯃ ꯊꯣꯏꯕ ꯅꯪꯕꯨ ꯃꯥꯂꯦꯝꯗꯣ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯃꯥ ꯎꯗꯦꯅꯦ ꯑꯌꯥ ꯃꯃꯥ ꯀꯥꯎꯋꯦ ꯉꯁꯥꯏ ꯑꯩ ꯋꯥꯏꯒꯦ ꯇꯧꯔꯒ ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯎꯔꯦ ꯀꯔꯤꯅꯣꯅꯤ ꯅꯣꯏꯕꯣ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯥꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯍꯧꯖꯤꯛ ꯑꯝꯇ ꯀꯣꯜ ꯇꯧ ꯍꯣꯏ ꯃꯃꯥ ꯑꯊꯣꯏꯕ ꯃꯥꯂꯦꯝꯗ ꯇꯧꯔꯛꯏ ꯍꯜꯂꯣ ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯀꯥꯏ ꯂꯩꯔꯤꯕ ꯑꯩ ꯀꯩꯕꯨꯜ ꯆꯠꯂꯤꯌꯦ ꯃꯥꯃꯣꯏꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯃꯥꯃꯅ ꯉꯔꯥꯡ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯣ ꯄꯥꯏꯔꯛꯇꯕ ꯑꯗꯨꯒ ꯃꯥꯃꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅ ꯄꯥꯏꯕ ꯀꯩꯗꯧꯔꯒꯦ ꯃꯤꯁ ꯍꯥꯎꯏꯗꯨꯕꯣ ꯑꯩꯈꯣꯏꯗ ꯃꯅꯤꯊꯣꯏꯕꯣꯏ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯁꯦꯅ ꯅꯪ ꯉꯔꯥꯡꯗꯩ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯕꯅꯤ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯇꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯁꯥꯎꯔꯅꯨ ꯃꯊꯪꯗ ꯌꯥꯎꯔꯒꯦ ꯉꯁꯤꯗꯤ ꯀꯩꯕꯨꯜ ꯌꯧꯗꯧꯔꯤ ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯇꯣꯏꯕ ꯈꯪꯗ꯭ꯔꯤꯌꯦ ꯉꯜꯂꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯦꯟꯗ꯭ꯔꯥꯗ ꯂꯩꯔꯝꯒꯦ ꯍꯣꯏ ꯅꯣꯏ ꯐꯖꯅ ꯆꯠꯊꯣꯛꯎꯀꯣ ꯃꯊꯪꯗ ꯐꯖꯅ ꯄꯨꯜꯂꯁꯤ ꯍꯣꯏ ꯊꯝꯃꯦꯀꯣ ꯃꯤꯅ ꯍꯥꯟꯈꯤꯗꯧꯔꯦ ꯆꯥꯕ ꯊꯝꯃꯣ ꯊꯦꯝꯕꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯅꯦ ꯀꯩꯕꯨꯜ ꯆꯠꯂꯦꯌꯦ ꯀꯩꯗꯧꯕꯅꯤ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯥꯃꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯐꯔꯦ ꯃꯥꯁꯨ ꯌꯥꯎꯖꯔꯗꯤ ꯐꯗꯧꯕ ꯐꯔꯦꯁꯦ ꯏꯆꯥ ꯅꯣꯏ ꯆꯥꯁꯜꯂꯨ ꯃꯊꯪꯗ ꯌꯥꯎꯖꯔꯁꯅꯤ ꯃꯃꯥ ꯋꯥꯔꯞꯄ ꯍꯥꯞꯄꯤꯒꯦꯀꯣ ꯍꯣꯏ ꯌꯥꯏꯐꯕꯤ ꯕꯤꯠ ꯇꯦꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯎꯅꯤꯡꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯎꯖꯅꯤꯡꯕ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯆꯥꯐꯝ ꯈꯪꯗꯦ ꯃꯅꯤꯊꯣꯏꯕ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧ ꯈꯪꯉꯤ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯁꯨꯝ ꯆꯥꯏ ꯅꯥꯎꯇꯣꯟꯅ ꯁꯤ ꯂꯣꯏꯔꯒ ꯁꯦꯟꯗ꯭ꯔꯥꯗ ꯄꯨꯇꯣꯡꯉꯨꯁꯦ ꯌꯥꯏꯅꯦ ꯀꯨꯏꯔꯦ ꯆꯠꯇꯕ ꯀꯣꯏꯕꯒ ꯅꯣꯏ ꯂꯥꯏꯉꯥꯏꯁꯤꯗ ꯈꯔ ꯆꯠꯍꯧꯔꯁꯤ ꯍꯣꯏ ꯇꯟꯕ꯭ꯔꯣ ꯁꯅꯥꯊꯣꯏ ꯇꯟꯗꯦꯗ ꯌꯥꯏꯌꯦ ꯊꯦꯝꯕꯤꯅ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯊꯣꯛꯑꯒ ꯀꯣꯏꯊꯔꯨꯔꯣ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ ꯌꯥꯏꯐꯕꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ ꯃꯈꯣꯏꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯅꯩ ꯁꯣꯝꯗ ꯃꯥꯂꯦꯝꯅ ꯇꯣꯡꯕ ꯒꯥꯔꯤꯗꯨ ꯉꯁꯥꯏꯗ ꯂꯝꯕꯤꯗ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯁꯦꯝꯂꯤ ꯃꯐꯝꯗꯨꯁꯨ ꯈꯔ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯤ ꯀꯌꯥ ꯆꯠꯅꯗꯦ ꯃꯥꯂꯦꯝ ꯇꯧꯐꯝ ꯈꯪꯗ ꯁꯨꯝ ꯆꯠꯇꯨꯅ ꯂꯩ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯝꯕ ꯃꯤꯈꯩꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯤ ꯀꯧꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯃꯥꯂꯦꯝꯁꯨ ꯃꯈꯣꯏꯒꯤ ꯃꯥꯃꯗ ꯐꯣꯟ ꯇꯧꯁꯤꯔ ꯈꯜꯂꯤ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔꯁꯤ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯑꯁꯨꯝ ꯂꯩ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯑꯝꯇ ꯂꯧꯔꯨꯒꯦ ꯍꯣꯏ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯂꯦꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯈꯪꯍꯧꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯂꯦꯝꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯚꯦꯟ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ